ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡꯒꯤ ꯑꯣꯏꯔꯣ ꯀꯧꯕ꯭ꯔꯨꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯖꯒꯥꯒꯤ ꯑꯣꯏꯔꯣ ꯑꯇꯣꯞꯄ ꯇꯥꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯇꯣꯛꯄꯤꯒꯗꯧꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕ ꯑꯃꯅ ꯂꯩꯁꯥꯡꯁꯤꯅ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯩꯗ ꯇꯣꯉꯥꯟꯕ ꯄꯨꯋꯥꯔꯤ ꯑꯃ ꯁꯥꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯁꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯗꯕꯒꯤ ꯏꯍꯨꯟ ꯑꯃ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯉꯁꯤ ꯀꯃꯤꯇꯤꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯊꯝꯖꯗꯦ ꯇꯧꯕꯇꯕꯨ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯗ ꯁꯣꯛꯂꯛꯄ ꯇꯥꯔꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯑꯗꯨꯅ ꯁꯣꯛꯍꯜꯂꯛꯇ꯭ꯔꯕ ꯈꯣꯏ ꯃꯉꯣꯟꯗ ꯆꯛ ꯊꯤꯜꯂꯛꯇ꯭ꯔꯕ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯨꯝ ꯊꯤꯜꯂꯛꯑꯕ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯐꯤꯔꯦꯞ ꯂꯦꯞꯀꯅꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩꯈꯣꯏꯒꯤ CPP-KTꯅ ꯊꯝꯃꯝꯕ ꯑꯩꯈꯣꯏꯅ ꯊꯝꯃꯝꯕ ꯑꯊꯤꯡꯕꯗꯣ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯦ ꯑꯗꯨꯅ ꯊꯥꯡꯖꯤꯡ ꯆꯤꯡꯁꯥꯡꯗ ꯏꯕꯨꯙꯧꯒꯤ ꯈꯨꯕꯝꯗ ꯑꯃꯗꯤ ꯊꯥꯡꯖꯤꯡ ꯆꯤꯡꯁꯥꯡꯗ ꯀꯅꯥꯃꯠꯇ ꯑꯀꯤꯕ ꯌꯥꯎꯗꯅ ꯀꯥꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯥꯡꯖꯤꯡꯒꯤ ꯆꯤꯡꯁꯥꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡ ꯇꯝꯄꯥꯛꯇ ꯀꯨꯝꯃꯛꯇꯅ ꯑꯩꯈꯣꯏꯒꯤ ꯍꯩ ꯔꯥ ꯌꯣꯟꯕ ꯍꯥꯟꯅ ꯊꯤꯡꯉꯝꯕꯁꯤꯡꯗꯣ ꯃꯗꯨ ꯌꯣꯟꯕꯤꯕ ꯌꯥꯔꯦ